Elite Groups of Communication and Network ki makhada Elite Academy of Journalism ngasi report sorbon tingenda hangdokkhre. News reporting, news anchoring, news editing, video journalist amadi journalist ki lamda tongan bahiram khuding makta takbi tambiga doriba academy asi lakadoriba November ki tarik 15 dagi hauragani hairi. Ngasi pangthokkiba academy asi hangdokpagi thorum adu haunabi matungina lai yoiba thorum yauna pangthokkiba thorum aduda saruk yakiba Zenimski Community Medicine da Assistant Professor Wangkem Jibon na phongdokibada lamdam asida leiriba journalism bu pamjaba miyam gi yaifana bakhanduna ngasi dagi hawdokliba academy asina journalism gi lamda miyam da afaba mapung phaba wakhal losing kaya piba ngamba amadi matik saba journalist kaya puthokpa ngamba oirasanu haiba wafam sing phongdorakhi asi korong nungja mera thagi taraga marini pamba yaifaraba yumja kaise numit asidagi hauna angom yeki jit ningombam haina khangnariba ningombam jitendra asina miyamgi lamdamasigi yaifana bidamta yek teret mangang luang kuman angom moirang khang ama sarang laisang them hairiba yek teret resigi 14 nauda leoriba punam lamdam sita leiriba sana leba sita leiriba punam singa sigi yaifana bidamakta sinthaoina journalism ki lamda hena mai pana pang mangamna bidamakta mahangna ngasidagi Elite Institute of Journalism, Academy of Journalism, Haiwa or Asilinkatuna, Miam da Mahangna, Mahei, Journalism Gilam Zida, Apaba Yapaba, Mapung Pava, Mahei, Pangbangamba, or Reshanu. Nakalamarum da Thoromasiga Mari Lenana, Elite TV editor Jit Ngomana Haikibada. Elite Groups of Communication and Network ki makhada Elite TV hangdoktuna matam gi oiba thodok wathok singi I pau kaya miyam de yohanduna miyam gi seba tawduna lakraba matung ngasi hangdokliba Elite Academy of Journalism asi lamdam asigi journalism gi ihauda hena mangjin thaba ngamnabagi pandamda hangdokpani haiki hairiba academy asida ahanba ki oina 3 months amadi 6 months ki course lagliba November 15 dagi hauragani hairiba course sing asida ngasi ma thokliba lan asina maram oiraga relief camp sing da leiriba journalism bu pamjaba naha kaya gi oina lemna free of course da course sing asi yaubagi khudong saba piri haikibaga iroina na lamdam asigi journalism gi ihau asibu awon ba ma purang nabagi pandamda puthokliba academy asibu miyamna support tobiduna hena mapung pha na ba honabada mateng pangbiyo haibu wafam sing phongdorakhi Maruina ngasi akoi Elite Group of Communication and Network ki makhada akoi almost hana akoi Elite TV hangdokkhre aduga ngasi asi akoi Elite Group of Communication and Network ki makhada Elite Academy of Journalism haidana akoi journalism gi dumba academy ama akoi ngasi hangdokchabani maruina akoi na masi hangdokchabagi pandam di akoi journalism gi akoi gi iho wasi hena Manipur da hena mangjin thanaba madu wakhalonda akoi na madugumba academy si ngasi dagi hangdokchabani maruina ahubagi oina akoi tha ahum amadi tha taruk ki course legani lagliba khoi November gi tang 15 dagi khoi session houjagani ona tha ahum gi crash course ama aduga tha taruk ki ahan bagi oina masdai da khoi academy khoi Elite Group ki mai kai dagi thamjaningi si any khoi gi relief camp da lairiba khoi paumi gi sinpham bu pamba journalist oiningba pau paningba aduga se khoi editing toningba camera gi toningba hayo myam singa si khoi Elite Group na khoi free of course ta sen amata yauduna khoi relief camp da lairiba singa sida khoi moi butakpi tambi gani aduna khoi gi si ahobagi oina ba tha hum amadi tha taruk sini aduna khoi gi affordable yamna affordable oiba khoi gi adumba fee haibatai yam da bida dum laujagani aduna su mayamna su support tobiu adumba Manipur da journalism gi ho sida khoi awon ba mai wonama purana pandam da khoi Elite Group of Communication na khoi pangthok jabani